14825323 Awaba Fongdoksaba Manipuri Fambak Lilagi Puariga Sawanaduna Laklaba Danglaba Fambak Lila Iba Lilaroi Saisakpa Masung Lila Lamjing Lamtakpa Sri Elangbam Jaichandra Singhana Masagi Chahi Mabudra Taruk Subada Kaisamthong Elangbam Laikai Leirak Masada Laiba Masagi Yumda Ikhang Khanghodana Megitang Kungamari Ningthaukaaba Numita Taibang Ban Thadokri Laikhidraba Sri Elangbam Jaichandra Singhana The Manipur Artist During Drama Party Linkhatuna Manipur amasung Manipurgi Wangmada Masing Yamlaba Fambak Lila Kaya Uttuna Manipuri Culture bu Masak Takpirami Loinana Masak Nairaba Sumang Lila Drama amasung Film gi Artist Kaya Amagi Makong Sombirami The Pretty Theater Lamlingna Haukiba Tang Kunga Taruk Thamanga English Sing Ani Kunga Matoi Yumjagaisan Numita Athubada Mifam Ama Pangtoktuna Laikhidrabagi Atmana Isorgi Khuyada Santi Oina Lairunaba Minute Ani Tumina Leptuna Isorgi Mafamda Thauni Jaki Loinana Laihoriba Imung Manunggi Awabadasu Saruk Yajaki Hauzik Tharamgi Maka Tarakpada Lanthokjari Inspector Tayai Thoram asigi hanjanba Humdraga Mari Suba Tangkak Mayam puna taminase Inspector Tayai Lakle Ahan Mamakta le night story tabiri basi mujem segurjamna taranok chobog loina nai kongno khurumjari ngasi ju pudona laksari Inspector Tayai Humputra Mari Suba Tangkak Ngarangdi Aisi Nungsu nungaiti Yamungdo Yamna kaukre Moigi Tayai duna Waga haiba nangdi Chinese ki kung fu film gi Jet Li ne tharak padungai Krim dan nang maza ne ngak po khot po kari ga thajale akon magi thajal ko khut ngak na thajal ko da mana thajal ko da gi khut china mu ai gi nak khang gi dum thajal li ne hoi lawi thong su phaman da bai ni amrom da na ba khoi gi yamung jina ba Malayam se nupi je asi nupi de hena leitab dungai atopa nupi myam leiri se koi dino kotan khara su tong je su ya da ba kas daudi yadi tharoi thongba charga chatpa thabak daudi yada bjani migi dasajin bu ladi upai le ponten ai nupi gam to koi jaroi koi nupi hai ba ja che amat koi jaroi koi matam khara gi tat pat Hera Kangtap te yaurok pa phajaba khar koi chen cha acha lai si koi adum lai jarage koi suk sadra lai jarage yamungi nupi je koi no bona ba ni sari chai je phani am dia amin ai bo yamungi manak ta chalaga puning phathana bo wa khara hairu no phagadra ngai gidre ni ngarang di mana nungsi graba mana angang ori ngai gi mahak pokpada mokhogi imaduna laikhidabagi wariga torokpadudi ahidi anabagi chaina ne nahtondagi tarakpa pine manam tadabi saji kanade aibo yamungdo amta chalga themu phani se phare salake korinu ni phone number jide 615 में लोई नहीं सी कोना नु सिबो ट्रू कॉलर दे नुंसी गन थाई ने वाओ ममिंगा दे नुंसी अवांग लेका या बो नुंसी मो रमदना फोन तो पाई हेलो हेलो ताइतो नत्रो सिबो कनानो माने ताइतो नी है Noi taito ni kanano ne hai taito kaino ta hai ge ba wow khonjen ga ji de pura roi bini kanano nang bo khonjel ga de nu nung siri ba pura artina gi khonjen ni taito ga thamoi je swai swai bo lawi ne ngasi phaw ba nu pi amtana adumai na bu korok ti ne kanano nang bo taito
ꯅꯪꯁꯨ ꯚꯥꯞ ꯀꯩꯗꯤ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤꯀꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯋꯥ ꯍꯪꯕꯒꯤꯔꯣ ꯍꯥꯏꯁꯦ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯣ ꯅꯠꯇꯦ ꯇꯥꯏꯗꯣ 와디 항드링에다 하나 강대 하리시부 거리기노 아스 아이디 와 하이게가 하락도 보이닝에 와 한게 하이절래 낭기도 lambi 강다버기 용 강다버기 항도 말이다 빛깔 로이네 띠에크레다 다음이 팟팟대고 타로에 자루버득이 나랑저 쿠팍자 마시네 뭐 거리도 오도노도 강디 다이도 나랑 타로에 자루버도 다오 야디 해브로 에 야디 타로에 자라디 다오 숙야 야디고 야몽 누나 타로에 가도 좁자라더나 아이는 모록 샤나 통머니 마두데기디 타로에도 좁제네 현장도 통버 로이버데기 nga이버도나 뽕로 로이라 타로에 좀 미나래도가 쿠박 잡아서지 해보가 잡아나 그럼니 아도 다이도 타로에 잡아기 와품도 그디 강자들이 해봐 아도 ngarangi paudo isu tajari kaino hajibo ngarangi paudo khabar daga yaurok pro nati ye taito khabar da budi yaudeba o khange thau leitaba mayamna noigi hojikan gi mai channel mi yamnam ne na Facebook live YouTube live adu live ada live adu weri ni khange ngarang hospital da khone khupak cha gibdo Facebook to yaurabra haja ha Facebook to release taurabro nati taito na ahibudi kanano na sumang he hangbide pangang na lei wadom tangang jage ba waro bi gedro waro de the microphone is passed to you se microphone se lejre eta haibiro taito nang sima kadai de microphone no haibidi 와도 하이로 하이버니다 미 한게 하이절레디 비트 레이터바 와 하이게 하라디 크르 비트 레이드나 뿌라 아로이비니 카이노 타이도 뿌라 아로이비니 하이도고 나테 아이게 하이나비니 강호우드나 폰 샷 똥살라가 농시나 타라가 와 마타 하이게가 하라코도다디 아이수 뿌라 아로이비니 타이도 야몽 드로버도 마기 넘버가 레이브라바 kaino hajibo yambong drubogi number hangisibo nangne yambong drubada mo nangna mo yambong drubada mo attack toksalakpai waro nati nasalgi wapam se loiba phawdang di amukta tabiyo kaidobugi ai manabi ichan tombi do ichan tombi ke dorba ha ichan tombi ke dorge ichan tombi na ne ta drubogi number do mukta piyo hai taito dagi number dom ta log jaba tare ado taito na ne yamung drupagi number dom ta pbo ba se number dom ta hero se 9856 makha dom ta hero is hauji kan ni nupi jinge number chimpa khopu ga di kaino hajibo la la bro la la gana phare ne 700 is kaya the advantage ori non number horok pasing je loin khangam ne ba adu natraga 7330 is hi oi be ma number dum ta hajar ke tamna baga nang haude sat kyam ne advantage oi gre be ma kari guli bu jabano nang tori dubo kaino haidu batai to aidi guli cha diye o yare pura aroi bini se har ke se number dum tai solu se 700 5678 460 yare taito yam nungaijare yamna wana thijarakpa number se phangi adu mongonda di haido piruno santo binane phone da wari mata sananing maleba adu mongonda di hana haido piruno ko sabas pura aroi bini kari to waru no dugi demak tadi aisu yamugi demak ta khalaga mathai am sadano leramani ichan to mine phone torokani hairabadi yamung do arao bana loirani ai pausi yamung dane amta tamugi na te tamoi ai yamungi manak tam chalugi
ꯑꯗꯨ ꯃꯥꯅ ꯐꯣꯟꯗꯣ ꯍꯧꯖꯤꯛ ꯇꯧꯔꯛꯀꯗꯕ ꯑꯣꯏꯔꯗꯤꯅꯦ ꯐꯣꯟꯗꯣ ꯇꯧꯔꯣꯌꯣ ꯑꯩꯅ ꯌꯥꯃꯨꯡꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯐꯣꯟꯗꯣ ꯇꯧꯔꯛꯑꯗꯤꯅꯦ ꯑꯁ ꯑꯩ ꯌꯥꯃꯨꯡꯅ ꯅꯨꯡꯉꯥꯏꯕꯗꯣ ꯃꯥꯅ ꯅꯣꯛꯆꯕꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯉꯔꯥꯡ ꯌꯥꯝꯅ ꯀꯞꯈ꯭ꯔꯦ ꯌꯥꯝꯅ ꯀꯞꯈ꯭ꯔꯦ ꯑꯩꯁꯨ ꯂꯩꯕ ꯌꯥꯗꯦ ꯌꯥꯃꯨꯡꯅ ꯀꯞꯄꯗꯣ ꯀꯩꯅꯣ ꯇꯥꯏꯇꯣ ꯀꯞꯄꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯀꯞꯀꯅꯣꯕ ꯅꯁꯜꯁꯨ ꯇꯥꯏꯇꯣꯅ ꯀꯞꯄꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥ 이슬디 ꯀꯔꯤꯒꯤ ꯑꯩꯅ ꯀꯞꯄꯗ 이슬ꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯕꯨꯔꯣ ꯇꯥꯏꯇꯣ ꯑꯩꯁꯨ ꯇꯥꯏꯇꯣꯒ ꯌꯥꯃꯨꯡ ꯗ꯭ꯔꯨꯕꯒꯤ ꯋꯥꯔꯤꯗꯣ 이찬 ꯇꯣꯃꯤꯅ ꯇꯝꯕꯗꯒꯤ ꯂꯣꯏꯅ ꯇꯥꯖꯔꯦꯕ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯇꯥꯏꯇꯣꯕꯨ ꯁꯨꯝ ꯀꯩꯅꯣ ꯁꯨꯝ ꯀꯩꯅꯣꯕ ꯍꯥꯏꯔꯣ ꯁꯦ ꯁꯨꯝ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯅꯣꯕ ꯑꯩ ꯀꯞꯄꯔꯣꯏꯕ ꯁꯨꯝ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯅꯣꯕ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯒꯨꯝ ꯈꯜꯂꯦꯕ ꯍꯥ ꯑꯁ ꯅꯪꯁꯨ ꯄꯨꯔꯥ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯅꯪꯅ ꯍꯥꯏꯔꯛꯏꯗꯨꯒ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯇꯥꯏꯇꯣ ꯈꯪꯅꯗꯨꯅ ꯎꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯃꯣꯏꯒꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ ꯅꯣꯡꯃ ꯐꯣꯡꯗꯣꯛꯅꯁꯦ ꯉꯁꯤꯒꯤꯗꯤ ꯊꯝꯃꯒꯦ 이찬 ꯇꯣꯝꯕꯤꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯦꯕ ꯕꯥꯏ ꯅꯨꯡꯁꯤ ꯇꯨꯠ ꯀꯛꯈ꯭ꯔꯦꯅꯤ ꯊꯣꯛꯄꯅꯤ ꯃꯪꯗ ꯂꯣꯇꯔꯤ ꯐꯥꯎꯔꯕꯒ ꯆꯞ ꯃꯥꯟꯅꯩ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯑꯃꯇ ꯍꯦꯛ ꯀꯣꯏꯖꯗ꯭ꯔꯤ ꯅꯨꯡꯁꯤꯅ ꯅꯨꯄꯤ ꯑꯃꯇꯅ ꯇꯥꯏꯇꯣ ꯑꯁ ꯏꯅꯥꯁꯤ ꯄꯪꯅꯤ ꯇꯥꯖꯗꯦ ꯁꯩꯇꯧꯏꯕ ꯑꯦ ꯔꯥꯏꯇꯣ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯦ ꯀꯥꯟꯅꯗꯦ ꯍꯦ ꯌꯥꯃꯨꯡꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯂꯥꯛꯀꯗꯧꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯈꯣꯏꯔꯦꯟ ꯃꯁꯥ ꯑꯝꯇ ꯄꯥꯏꯔꯨꯈꯤꯒꯦ ꯂꯥ 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 이가이 ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯅꯪꯒ ꯑꯩꯒ ꯀꯣꯏꯅꯔꯦ 마가 거이나래 그나 거이니노 야몽 그래도리도 까일레르게 야모 파우 누가이바 말라까도리니 아스 야모 한다키 파우시디 아스 보라 아로이비 파우니 그리노 아로이비 하이보 까이노 에이 그나마트기 파우 따닌데 야모 엄청 와로키로 깨도록게 야모는 나랑 타와이 누가이때나 까빠가 분식이 와리 사보다 아스 나라우디 마콜 톡나 까빠디 나타봐 마콜 톡다나 힉네 까빠지 아스 마이 밑까지 맨만 타바자나 띠다 야몽디 좀 야무나 시리어스 오이그래 어떻게 뭐 하우징네 야몽치 와칼부디 야무나 누가이비라모 하이보 야모 하우징 야몽나 와칼 누가이드는 레이디도 야몽 강하우드나 와칼시 팟 누가이라디 야모 야몽가 좀 강드레데 야몽가 좀 높이게더라 이토 ꯑꯩꯈꯣꯏꯒ ꯍꯥꯟꯅꯒꯤ ꯇꯣꯄꯤꯛ ꯑꯗꯨꯗꯒꯤ ꯍꯣꯡꯇꯣꯛꯑꯁꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯗ꯭ꯔꯤ ꯆꯨꯝꯃꯤ ꯑꯩꯅ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯄꯨ ꯁꯣꯟꯗꯨꯅ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ ꯍꯧꯈꯤꯕ ꯀꯌꯥ ꯍꯧꯈ꯭ꯔꯁꯅꯨ ꯃꯈꯥ ꯇꯥꯅ ꯋꯥꯐꯝ ꯑꯗꯨꯗꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯔꯔꯣꯏ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯍꯥꯛꯅ ꯃꯤꯔꯥꯏꯔꯕꯁꯨ ꯑꯩꯅ ꯋꯥꯔꯧꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯃꯄꯣꯛ ꯀꯌꯥꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯗ ꯃꯗꯣ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯃꯥꯁꯨ 마기 분시 아드가 아이기수 아이기 분시니
ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝꯃꯣ ꯌꯥꯝꯕꯨꯡꯗꯣ ꯐꯥꯔꯝꯒꯗꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯃꯣ ꯐꯣꯟ ꯂꯥꯛꯑꯦ ꯀꯅꯥꯗꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯀꯅꯥꯅꯣ ꯁꯤꯗꯤ ꯍꯜꯂꯣ ꯀꯅꯥ ꯇꯥꯗ꯭ꯔꯣꯕ ꯀꯅꯥ ꯑꯩ ꯏꯆꯟ ꯇꯣꯝꯕꯤꯅꯦ ꯍꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯥꯗ꯭ꯔꯣꯕ ꯑꯁꯤꯗꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦꯕ ꯆꯟꯗꯣꯃꯤ ꯅꯪꯒꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯑꯩꯕꯨ ꯉꯥꯡꯒꯗꯕ ꯆꯩꯒꯗꯕ ꯋꯥꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯑꯩꯕꯨ ꯐꯨꯕ ꯆꯩꯕ ꯋꯥꯠꯈꯤꯕꯒꯤ ꯉꯁꯤꯁꯨ ꯑꯩꯕꯨ ꯀꯧꯔꯒ ꯐꯨꯕꯤꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯗꯥꯏꯗ ꯂꯥꯛꯆꯧꯒꯦ ꯑꯩꯕꯨ ꯀꯔꯤ ꯗꯟꯗꯤ ꯄꯤꯕꯤꯅꯤꯡꯕꯅꯣ ꯇꯥꯗ꯭ꯔꯣꯕ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯉꯔꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯇꯥꯗ꯭ꯔꯣꯕꯗꯤ ꯃꯤ ꯑꯆꯪꯕꯅꯤ ꯑꯩꯅ ꯇꯥꯗ꯭ꯔꯣꯕꯒꯤ ꯅꯝꯕꯔꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦꯗꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯅꯆꯟꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯆꯟꯗꯣꯃꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯥꯗ꯭ꯔꯣꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯂꯥꯟꯅ ꯑꯗꯨꯝ ꯎꯕ꯭ꯔꯥ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯇꯥꯗ꯭ꯔꯣꯕꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯕꯅꯤ ꯑꯗꯨꯒ ꯇꯥꯗ꯭ꯔꯣꯕ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯆꯟꯗꯣꯃꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏꯅ ꯇꯥꯗ꯭ꯔꯣꯕ ꯑꯩꯕꯨ ꯍꯪꯒꯣꯏꯔꯕ꯭ꯔꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩꯕꯨ ꯀꯌꯥꯝ ꯍꯪꯒꯣꯏꯔꯒꯦ ꯃꯁꯤꯅ ꯇꯥꯗ꯭ꯔꯣꯕꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩꯁꯨ ꯅꯨꯄꯤ ꯆꯥꯎꯏꯕꯤꯒꯤ ꯏꯀꯥꯏ ꯏꯀꯤ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯑꯩꯁꯨ ꯅꯝꯗꯨꯅ ꯐꯣꯟ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯆꯟꯗꯣꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯔꯕꯗꯤ ꯑꯩ ꯐꯣꯟꯁꯤ ꯊꯝꯖꯕ ꯌꯥꯔꯗ꯭ꯔꯥ ꯑꯗꯨ ꯇꯥꯗ꯭ꯔꯣꯕ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯑꯩꯁꯨ ꯇꯥꯗ꯭ꯔꯣꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯣꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯤꯗꯕ꯭ꯔꯥ ꯇꯥꯗ꯭ꯔꯣꯕ ꯅꯆꯟꯕꯨꯗꯤ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯅ ꯈꯟꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯁꯨꯅꯦ ꯇꯥꯗ꯭ꯔꯣꯕꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯅ ꯉꯥꯡꯉꯔꯣꯏ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯊꯥꯖꯕꯤꯌꯨ ꯑꯩꯁꯨ ꯇꯥꯗ꯭ꯔꯣꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯏꯆꯟꯇꯣꯝꯕꯤ ꯑꯩꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯥꯎꯁꯤꯟꯅꯕꯅꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯍꯥꯛꯇꯨꯅ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯑꯩꯈꯣꯏ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯕꯅꯤ ꯑꯣꯛꯇꯕꯅꯤ ꯃꯃꯥ ꯃꯄꯥ ꯄꯨ ꯄꯥꯡ ꯁꯨꯅꯕ ꯑꯩꯕꯨꯗꯤ ꯃꯤꯅ ꯐꯅ ꯈꯜꯂꯣꯏ ꯑꯩ ꯋꯥꯔꯧꯗꯦ ꯑꯩꯅ ꯀꯅꯥꯗꯁꯨ ꯀꯔꯤꯝꯇ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯨ ꯇꯥꯗ꯭ꯔꯣꯕꯕꯨ ꯀꯅꯥꯅ ꯄꯨꯄꯥꯡ ꯁꯨꯗꯦ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯅꯕꯗꯨꯕꯨ ꯑꯗꯨ ꯂꯩꯕ꯭ꯔꯅꯦ ꯇꯥꯗ꯭ꯔꯣꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯣ ꯉꯁꯤꯗꯤ ꯏꯆꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯔꯦ ꯑꯩꯅꯁꯨ ꯇꯥꯗ꯭ꯔꯣꯕꯕꯨ ꯅꯨꯡꯁꯤ 이천토미 뭐이게 와리지 몽엄니 시디 시마탕지다 아이기수 그놈도 인절로우는 바도만 여보 폰도수 와리도 깐나 사나비리 해보 아이 마치에 남탕 빠져봐 야가더라 tadruba taitodo phondo muta pahen biuba 허이 세 그다이 들어오세 이선tom비기 눅시러바 따바라바 콘젤레두디기 토럭리바 눅시러바 아메리카군나바 코톰나라바 와히싱아시 나봉나 와우리 따리바시가 칼리바시가 마시부 좀리바 잘로시보
ꯑꯁꯦꯡꯕꯅꯤ ꯐꯣꯟꯗꯣ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯕꯤꯌꯣ 타게 ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯥꯏꯇꯣꯅ ꯇꯥꯗ꯭ꯔꯨꯕꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯅꯤ ꯉꯁꯤꯗꯒꯤꯗꯤ 이산 또미는수 다들어보고 세나봐 여우저러가다바니 하 하라오브리 하 뿌라 로이비니 해지디 뿌라 로이비 또너 농아이저래다 아이저 그런 와 이상하니 참 농아이저래 아도 이산 또미야 너코이기 농아이바 마락시다 띠랑 요타비라가 아이기수 타모이기 오이바 와팜 넘다 하이자호기도 그리노 다이도 그리 와팜노 하이비오 나짜는 방마야바 마땡 오르바디 소이데나 방제기 얌나 파리 얌 파리 하가자보다 곧 타전 곰니 사마이 더보니 나코이기 나와나비 눅시도 마도 아이니 야면 눅시 ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯅꯨꯡꯁꯤꯗꯨꯔꯣ ꯍꯣꯏ ꯃꯥꯅꯦ ꯏꯆꯟꯅꯨꯄꯤ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯈꯪꯗꯦꯕ ꯃꯥ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯈꯪꯉꯦꯕ ꯑꯩꯅ ꯅꯨꯡꯁꯤꯗꯁꯨ ꯃꯥꯅ ꯌꯥꯝ ꯄꯥꯝ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯇꯥꯏꯗꯣ ꯃꯥꯅꯕꯨ ꯑꯗꯨ ꯍꯥꯏꯔꯝꯕ꯭ꯔꯅꯦ 하이부디 하이람데보고 있잖노미 아다 아이는 강무한다 마네 이거는 눈시쟁 강무한다 이사지 하라오버는 거 아이 앙앙은 들어보한다 이사지 아도 파기나 티바 이찬도메 너희는 마나비 눈시도 아도나 아이기 커레 야나바 셈비로 아도가 너코이 아니기수 아이는 야나바 셈비라게 봐 ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯇꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯇꯥꯏꯇꯣꯅ ꯁꯦꯝꯕꯤꯔꯤꯅꯦ ꯍꯥꯏꯗꯣꯏꯔꯣ ꯅꯠꯇꯗꯤ ꯀꯩꯅꯣ ꯍꯥ ꯅꯠꯇꯗꯤ ꯀꯩꯅꯣꯕ ꯉꯔꯥꯡ ꯂꯥꯏ ꯊꯔꯣꯏꯗꯨꯕꯦꯝꯃ ꯅꯕꯨꯡꯅ 깨곡 잠토 마툰도 탕나 잡아 얀탈라 마툰도 이 어러러러러 타이 마데기디 강다 짭 하면 저러러러러 했던 거위 마데기디 야뭉 삿 파우절레 마데기 타로이 마툰도 짭짭 쭈뿌라 마마이데 찻찻 아묵 쭈뿌가 마두드기 타오르가 락바드기 ngarangi thawdokto tho inatrani bema adugi thawdokto tho omdradi ngasidi sigi phibam je laini thaja deda ai ꯆꯨꯝꯃꯦꯕ ꯇꯥꯏꯗꯣ ꯑꯗꯨ ꯇꯥꯏꯗꯣ ꯇꯥꯗ꯭ꯔꯨꯕꯗꯣ ꯈꯔ ꯑꯝꯇ ꯁꯦꯟꯅꯕꯤꯌꯣꯕ ꯍꯥꯟꯅꯒꯨꯝꯅꯦ ꯃꯥꯒꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛꯈꯩꯗꯣ ꯑꯃꯠꯇ ꯆꯥꯍꯟꯒꯅꯣꯕ hoida adudi irai laida aigisu nungsido nungsinabtadi fajana haibiyuda aigidi chukai haide noigida haina laibsina saita taibang miyumse mai kaadadi buko amte henjana ya ponte moi gi loiradi aigi mu kok thukpiri jong taito gisu nungsijabi nungsido nungsiena amta haibiyoba kauni ko nungsido nungsi pura roibini ꯍꯣꯏ ꯇꯥꯏꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯦꯕ ꯑꯗꯨ ꯐꯣꯟꯗꯣ ꯑꯃꯨꯛ ꯊꯥ ꯍꯣꯏ ꯁꯦ ꯌꯥꯕꯣ ꯐꯣꯟꯖꯦꯗ ꯇꯥꯗ꯭ꯔꯨꯕ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯒꯁꯨ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯅꯔꯁꯦ ꯇꯥꯗ꯭ꯔꯨꯕꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯩꯁꯨ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯇꯥꯗ꯭ꯔꯨꯕꯕꯨ ꯑꯃꯨꯛꯇ ꯄꯦꯟꯅ ꯅꯨꯡꯁꯤꯖꯒꯦ ꯃꯗꯨ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯀꯣ ꯆꯟꯗꯣꯕꯤ ꯑꯩꯒꯤꯗꯤ ꯅꯪꯅ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯍꯟꯈꯤꯕ ꯅꯪꯕꯨ ꯅꯁꯥ ꯈꯪꯗꯅ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯈꯪꯕꯤꯔꯤ ꯐꯔꯦ ꯇꯥꯗ꯭ꯔꯨꯕ ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ ꯊꯝꯃꯒꯦ ꯍꯣꯏ ꯊꯝꯃꯣꯏ ꯆꯟꯗꯣꯕꯤ ngachidi nungaire hai nungaire pangnungda nungaire hai pangnungda nungaire hai pangnungda nungaire yamo thabaldo khoi gi saru hana song thokpe yaroidra horen pukhi mapanda bai numita khoina thaban song khibedo adumai namta thaban song cheba ha thaban song usiraba ito
ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯔꯨꯒꯨꯝꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯇꯣ ꯃꯈꯥ ꯇꯥꯅ ꯇꯧꯔꯒꯨꯝꯁꯤ ꯊꯥꯕꯜꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯊꯥꯕꯜ ꯑꯗꯨꯝ ꯆꯣꯡꯉꯁꯤ ꯃꯤ ꯃꯆꯥꯗꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯂꯩꯖꯈ꯭ꯔꯕꯅꯤꯅ 이라이 라이니 하이바 ꯅꯨꯡꯁꯤꯅꯕ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯋꯥꯔꯦꯗꯀꯣ ꯀꯔꯤ ꯅꯨꯡꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯤꯗ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯃꯤꯗꯤ ꯊꯔꯣꯏ ꯆꯥꯔꯁꯨ ꯗꯥꯎ ꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤ ꯃꯄꯥꯎꯗꯣ ꯂꯥꯛꯇ꯭ꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯌꯣꯡ ꯃꯥꯜꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯩ ꯊꯣꯏꯅꯣ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯅꯃꯥꯗꯣ ꯃꯤ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯌꯨ ꯑꯗꯨꯒ ꯆꯥ ꯅꯨꯡꯒꯥꯏꯗꯨ ꯅꯪ ꯈꯔ ꯂꯣꯟꯁꯤꯜꯂꯣ ꯄꯥꯕꯨꯡ ꯀꯅꯥꯅꯣ ꯂꯥꯛꯀꯗꯣꯏꯕꯣ ꯅꯪ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯅꯐꯤ ꯅꯔꯣꯡꯒꯥꯏꯗꯣ ꯈꯔ ꯑꯐꯕ ꯁꯦꯠꯂꯨ ꯑꯗꯨꯒ ꯅꯃꯥꯗꯣ ꯍꯥꯏꯌꯨ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯤꯕꯣ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝ ꯍꯥꯏꯗꯤꯌꯦ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯃꯅꯤꯇ ꯀꯧꯔꯨꯈꯤꯒꯦ ꯆꯥꯒꯥꯏꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯣꯜꯂꯝꯃꯨꯀꯣ ꯑꯆꯥ ꯑꯊꯛꯀꯥꯏꯗꯣ ꯐꯖꯅ ꯁꯤꯜꯂꯝꯃꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯍꯥ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯂꯥꯛꯇꯅ ꯈꯣꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣꯕ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯁꯤꯕꯨ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯣ ꯃꯤ ꯂꯥꯛꯀꯅꯤꯗꯤꯅꯦ ꯅꯪꯒꯨꯝꯕ ꯃꯧ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯌꯦꯡꯕ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯩꯅꯗꯤ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯕ ꯅꯄꯥꯕꯨꯡꯁꯤꯅ ꯌꯥꯗꯦ ꯀꯔꯤꯅꯣ ꯃꯃꯤꯠ ꯅꯥꯕ ꯊꯕꯛ ꯌꯥꯝ ꯇꯧꯏꯌꯦ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯖꯜꯂꯛꯄ ꯑꯗꯨꯒ ꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯀꯨꯏꯅ ꯊꯝꯕꯁꯦ ꯃꯤꯋꯥ ꯌꯥꯝꯅ ꯇꯥꯏ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯉꯛꯇ꯭ꯔꯤꯉꯩ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯁꯦꯅꯦ ꯑꯩꯗꯤ ꯈꯔ ꯀꯨꯏꯅ ꯂꯩꯈꯤꯁꯅꯣꯅ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯅꯄꯥꯕꯨꯡꯁꯤꯅ ꯌꯥꯗꯦ ꯇꯥꯗꯦ ꯕꯦꯝꯃ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯆꯥꯒꯥꯏꯗꯣꯈꯔ ꯐꯖꯅ ꯂꯣꯜꯂꯨ ꯑꯗꯨꯒꯅꯦ ꯅꯐꯤ ꯅꯔꯣꯡꯒꯥꯏꯗꯣ ꯈꯔ ꯇꯔꯨ ꯇꯅꯥꯝꯕ ꯈꯔ ꯁꯦꯠꯂꯨ ꯆꯠꯂꯣ ꯅꯣꯏ ꯅꯄꯥꯝ ꯁꯥꯈꯤꯅꯦ ꯆꯠꯈ꯭ꯔꯤꯁꯤꯗꯅꯦ ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯥꯡꯕ ꯉꯝꯃꯣꯏꯗꯧꯔꯤ ꯑꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯣ ꯀꯔꯤꯅꯣ ꯑꯩ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯏꯃꯥ ꯑꯁꯤ ꯇꯥꯕꯔꯕ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏꯕ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯌꯦꯕ ꯅꯨꯡꯁꯤꯅꯕ ꯂꯩ ꯀꯥꯏꯅ ꯅꯪꯗꯤ ꯀꯅꯥ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥ ꯀꯅꯥ ꯅꯨꯡꯁꯤꯅꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯅꯥ ꯅꯨꯡꯁꯤꯅꯔꯤꯒꯦꯕ ꯅꯪꯕꯣ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥ ꯀꯔꯤ ꯊꯕꯛ ꯇꯧꯒꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤನಿ ꯅꯄꯥꯅꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯟ ꯇꯥꯔꯛꯀꯅꯤ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯤ ꯑꯣ ꯗꯣꯛꯇꯔꯅꯦ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯈꯨꯡꯒꯪ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯅꯪꯒꯨꯝꯕꯤ ꯑꯃꯕꯨ ꯃꯆꯥ ꯑꯃ ꯑꯣꯏꯖꯒꯦ ꯀꯥꯏꯅ ꯌꯦꯡꯕ ꯂꯥꯛꯏꯁꯦ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩ ꯍꯥꯏꯔꯒ ꯀꯩꯅꯣꯕ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟद्ꯔꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯍꯦ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯤ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯋꯥꯔꯤꯗ ꯂꯥꯏꯔꯤꯛꯇ ꯐꯤꯂꯝꯗ ꯄꯨꯟꯁꯤꯗ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯅꯦ ꯕꯦꯝꯃ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯑꯅꯤꯔꯛ ꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤ ꯑꯃꯅ ꯄꯣꯛꯏꯁꯦ ꯑꯃꯨꯛ ꯈꯛꯇꯅꯤ ꯄꯣꯛꯏꯁꯦ ꯋꯥꯔꯦꯝ ꯋꯥꯀꯥꯏꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯑꯅꯨ ꯆꯠꯂꯣ ꯆꯥꯗꯣ ꯑꯃꯨꯛꯇ ꯂꯣ ꯆꯠꯂꯣ ꯂꯣꯏ ꯑꯃꯇ ꯑꯩꯅ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯅꯈꯣꯏꯅ ꯍꯦꯛꯇ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯍꯜꯂꯦ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯌꯥꯎꯕ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯥ ꯃꯄꯥꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ ꯀꯔꯤ ꯔꯥꯖ ꯍꯥꯏꯕ꯭ꯔꯥ ꯔꯥꯍꯨꯜ ꯍꯥꯏꯕ꯭ꯔꯥ ꯃꯌꯥ ꯍꯤꯒꯠꯂꯒ ꯑꯁꯥꯏꯗ ꯃꯧ ꯈꯔ ꯀꯣꯏ ꯑꯗꯨꯒ ꯑꯁꯥꯏ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯈꯔ ꯀꯣꯏꯆꯥ ꯆꯥꯕ ꯑꯗꯨꯗꯔꯣ ꯅꯪꯅ ꯉꯥꯎꯔꯤꯁꯤꯕꯣ ꯑꯗꯨꯗꯔꯕ ꯅꯪ ꯉꯥꯎꯔꯤꯁꯦ ꯂꯩꯀꯥꯏ ꯑꯁꯤꯅꯅꯦ ꯋꯥꯊꯣꯛ ꯑꯣꯏꯔꯕꯅꯤ ꯃꯤꯅꯅꯦ ꯌꯥ ꯉꯥꯡꯅꯕꯗ ꯂꯣꯏꯔꯕꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤꯗꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯀꯥꯟꯅꯗꯕ ꯋꯥꯅꯤꯀꯣ ꯄꯨꯂꯤꯁ ꯑꯣꯏꯔ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯄꯨꯂꯤꯁ ꯑꯣꯏꯔ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯍꯌꯦꯡ ꯅꯣꯡꯃꯩ ꯊꯣꯡ ꯀꯥꯞꯅꯕꯗ ꯁꯤꯈ꯭ꯔꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯉꯟꯇꯥ ꯑꯣꯏꯍꯧꯔꯦ ꯀꯥꯟꯅꯔꯣꯏꯀꯣ
ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000 ꯀꯨꯟ ꯐꯪꯕꯗꯨꯅ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯗꯣꯛꯇꯔꯁꯦ ꯊꯥ ꯑꯃꯗꯅꯦ ꯂꯨꯄꯥ 2,00,000 ꯌꯧꯗꯣꯔꯕꯅꯤ ꯍꯟꯗꯛꯀꯤ 7 pay ꯑꯁꯤꯒꯗꯤ ꯃꯆꯤ ꯆꯠꯅꯔꯗꯤ ꯂꯨꯄꯥ 2,500,000 ꯈꯪꯉꯕ꯭ꯔꯥ ꯂꯨꯄꯥ 2,500,000 ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯀꯥꯟꯅꯗꯕꯗ ꯇꯧꯅꯨ ꯅꯍꯥꯟ ꯃꯈꯩ ꯈꯔ ꯄꯪꯂꯥꯡ ꯂꯥꯡꯉꯗꯤ ꯌꯥꯔꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯅꯤꯔꯛ ꯄꯣꯛꯇꯕꯅꯤ 이마나 하리신 미호이부기 분치 해보세 아니락 수더번 와도 마카다나 곰시 이마 코이 못나 강라바니 낭기 바봉나 칸나바 야바 카나르 간다 마밋 나이 하이드나 레카이 스기 미싱나 따먹고드기나 바봉가 지나 사오보드기 피레바세 로크리바 까나데 아이나 하리신 미영 말락바니 로홍보디 나트리드나 따루 따나 돌아가다바니 ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ 산토스 어이 산토스 그대로게 ꯑꯩꯈꯣꯏ 이내 ꯅꯨꯡꯁꯤꯒꯤ ꯁꯤꯡꯖꯨ ꯃꯐꯝꯗ ꯆꯠꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯊꯣꯏꯅꯨꯗꯣ ꯐꯣꯟ ꯇꯧꯕꯅꯦ ꯐꯣꯟꯗ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦ ꯑꯗꯣ ꯁꯅꯥꯗꯣ ꯑꯝꯇ ꯀꯣꯜ ꯇꯧꯕꯤꯌꯣꯕ ꯁꯅꯥꯗ ꯍꯥꯏꯔꯒ ꯁꯅꯥꯒ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯣ 이번에서 이내 ꯅꯨꯡꯁꯤꯒꯤ ꯁꯤꯡꯖꯨ ꯍꯣꯇꯦꯜ ꯆꯥꯔꯨꯁꯦꯕ ꯑꯁ 이내 ꯅꯨꯡꯁꯤꯒꯤ ꯁꯤꯡꯖꯨꯗꯨ ꯆꯥꯔꯨꯁꯦꯕ ꯉꯁꯤꯗꯤ ꯏꯔꯥꯡ ꯑꯃ ꯇꯧꯏꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯔꯅ ꯊꯕꯛ ꯆꯠꯁꯦ ꯍꯥꯏꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯑꯁ ꯁꯟꯇꯣꯁ ꯂꯥꯛꯑꯣꯏꯕ ꯉꯁꯤ ꯉꯔꯥꯡꯗꯤ ꯀꯦꯁ ꯀꯔꯤꯝꯇ ꯂꯩꯇꯦꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦꯕ ꯑꯩ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯗꯧꯔꯤꯕ ꯃꯪꯗ ꯀꯩꯗꯩꯅꯣ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯦꯅ ꯇꯧꯔꯝꯃꯤꯔꯣ ꯁꯟꯇꯣꯁ ꯂꯨꯍꯣꯡꯕꯒꯤ ꯅꯠꯇꯦ 이번이 ꯃꯪꯒꯗꯨꯗ ꯑꯩꯅ ꯑꯃꯝꯕ ꯃꯥꯂꯪ ꯑꯃꯗ ꯀꯣꯏꯆꯦꯟꯗꯨꯅ ꯂꯩꯔꯝ ꯑꯗꯨꯒ ꯃꯥꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ 미호이 크라는 뿌두는 젖기로 아이는 마기 돌아가기 마뚱다 그 단단하라가 아이는 토이노 아이는 거기 고기 마나 따기니 돌아이 똥드는 맘에 뜨기 마피 이라순타드나 마항나 애기 마빠다 란키바도 마두 우르보다 아이기 붙이다 어색마 독보 많게 아두가 아이 미컵 토르게 토이 힘는 아이 하우지가 유기 아이기 듀티로라가 꼴 떠보네 폰도 쏙바이 빼락티 크리토브 여러분은 강티 아이 토이누브 얌는 오닝에 산토스 사나다 폰음다 더비오바 뭐그 쇼이드는 톨om다 해비오 이스 아두기부 때룸 따우드나 아이 하게세 아니다 낭수 망기와보 아우이바도는 칼리도부 가리기노 산토스 망거려서 얌나 생마만 바이다리 하드나 아이 마기 마삭도 우드리 부파오디네 아이 누가이 또 만들어봐 아무튼 하이비오봐 호이 파레세 아이 콜 토게 할로 사나 하우 그래 이게 다서도 너희부 더블 레이트라디 능 너와이람도 싱조 자방 하당 더럽게로 다선도스 나시디 바락 기당 따동 말리 그이기노 사나 그리 바락노 아이기보디 난데바 토이누도 그도르게 토이누 그도르게 봐 토이누도 마히 행먹이네나 마마마빠 하이네 싱네게 버게노 아두기 모이다 호직수 미미 함라가 레이 그이노 하이스보 남주나 항에 강들어 그때디 그림도 하이드리 그리기 다선도 아쿠주 강대바 토이누도 얌나 카파웨 마땅바부디 렙나반 난데다
ꯌꯥꯝ ꯀꯞꯍꯧꯏ ꯃꯥꯁꯨ ꯀꯔꯤꯃꯇ ꯈꯪꯗꯦꯕ ꯑꯩꯁꯨ ꯗꯥ ꯁꯟꯇꯣꯁꯇ ꯄꯥꯎꯗꯣ ꯇꯝꯒꯦꯅ ꯇꯧꯕꯅꯤ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯣꯅ ꯃꯣꯏꯗ ꯆꯠꯂꯨꯕꯅꯦꯕ ꯑꯁ ꯃꯣꯏꯒꯤꯗꯣ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯄꯨꯏ ꯍꯥꯏꯌꯦ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯊꯣꯏꯅꯨꯗꯣ ꯃꯥ ꯌꯥꯝꯅ ꯀꯞꯍꯧꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨ ꯄꯥꯎꯁꯦ ꯗꯥꯔꯣꯜꯗ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣꯕ ꯁꯅꯥ ꯃꯣꯏꯗꯨꯕꯨ ꯂꯨꯍꯣꯡꯕ ꯂꯦꯞꯅꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯗꯥ ꯁꯟꯇꯣꯁ ꯂꯨꯍꯣꯡꯕꯕꯨꯗꯤ ꯂꯦꯞꯅꯗ꯭ꯔꯤꯕ ꯑꯗ ꯃꯥꯡꯒꯣꯟ ꯀꯥꯔꯕꯅꯤꯅ ꯃꯇꯝꯒ ꯂꯦꯞꯅꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯃꯈꯣꯏ ꯅꯨꯄꯤ ꯃꯌꯨꯝꯒꯤꯗꯤ ꯃꯇꯝ ꯑꯃ ꯊꯦꯠꯇ ꯂꯦꯞꯄꯤꯔꯣ ꯍꯦꯛꯇ ꯌꯥꯔꯦ ꯀꯥꯏꯅ ꯃꯣꯏ ꯃꯄꯥꯗꯨ ꯇꯧꯍꯧꯋꯦꯕ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯗꯅ ꯊꯣꯛꯂꯕꯅꯤ ꯊꯨꯅꯨꯅ ꯀꯞꯄꯗ ꯔꯥꯍꯨꯜꯒꯤ ꯐꯣꯟꯁꯨ ꯌꯥꯝꯅ ꯂꯥꯛꯄ ꯄꯥꯏꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨ ꯔꯥꯍꯨꯜꯗ ꯐꯣꯟꯗꯣ ꯑꯗꯨ ꯔꯥꯍꯨꯜꯗ ꯄꯥꯎꯁꯦ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣꯕ ꯁꯅꯥ ꯃꯪꯒꯣꯟ ꯀꯥꯕ ꯂꯥꯛꯏ ꯌꯦꯡꯕ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯔꯥꯍꯨꯜꯒꯤ ꯃꯇꯧꯁꯤꯒ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯗꯥ ꯁꯟꯇꯣꯁ ꯑꯩ ꯍꯣꯔꯦꯟ ꯊꯣꯏꯅꯨꯗꯣ ꯔꯥꯍꯨꯜꯗ ꯐꯣꯟ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯍꯜꯂꯁꯤ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯁꯟꯇꯣꯁ ꯁꯅꯥꯅ ꯂꯥꯛꯑꯅꯤ ꯍꯥꯏꯔꯣ ꯃꯣꯏ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯔꯕ꯭ꯔꯕ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯜꯂꯨꯔꯒꯦ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯂꯥꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯣꯏꯁꯜꯂꯝꯃꯣꯀꯣ ꯔꯥꯍꯨꯜ ꯁꯟꯇꯣꯁ ꯀꯩꯗꯧꯔꯒꯦ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯔꯥꯍꯨꯜ ꯀꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯇꯧꯔꯒꯦꯕ ꯁꯅꯥꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕ꯭ꯔꯣ ꯔꯥꯍꯨꯜ ꯍꯧꯖꯤꯛꯁꯤ ꯊꯣꯏꯅꯨ ꯈꯣꯏꯗ ꯊꯣꯏꯅꯨꯗꯣ 마부 yengba mi lai hai ha nupado doctor ni hai imphalom dagini moigi imung manung mama ga mapaga na diyamna pame hai doctor dugi imung manung na su makhoi mi pudana lai do na di makhoi su pame hai ba ma lai sana su pauduna hangai khangde hai thoinu su ngasi ka da khangmani hai oh Santos aigi mang chomle ye kari su kai balai thi kari su kai balai thi nobody told me gani khaduna lai thi ba wafam kasi thok na Santos ai kana da su aro lai thi mase Rahul ki punchi ne it's my life yai phabi oras apa batu oras Santos Thoinu yaudrubasu kari kai sanaga nanga singju chapam do no aisho mafam madada Thoinu yauri khalaga mafam madada yauki ai gi bunchi de nai tom ne ai gi bunchi de nai tom ta kanada su hairo ai de idom lang pani idom maning gani Rahul Lakle
ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯟꯖꯟꯕ 63 ꯁꯨꯕ